Baby, se, nangi phola ine. Se. Hello. Theibiya, kaino nang toisibo? Asuk yam thenga kansida. He, admai togano. Aikhoi asu yam leisidi. Hayeng nong hek ngan bagane, indom saga sasi. Chalo. Sai sing jana batokse. Domsa, I sak saningdre. He, kharsa sandadi na sadu ya roi ne. Ngarang ne chari ne toidu chakhom ama pok phadi. Chalo, na sadu nar kane chathok na bato. Domsa, I iman bioida sari. Adunani. Phare. Aduni nang ne hek chaning baga chaw ko. Indom za saphuda thambira mage. Chalo, potha jarura chalo. Kaya masih patrat lawai segai rawan. Nang simba plan me problem chale. Se yagda beli law. Nai tong pok pi ma mungam mi hai ma ta gum aw hi jong lang hal lawa. Khangani da sari so. Thang ye maya kum de phaw ta ge ta don pang de phaw. Sai na khong phan hanage khangani da sari so. Khaton! Ya bro. Handakti Khatone award soidana lawani samlang duga. Hey, samlang sigi mathakta ne koilang amaga hapchindoini. Adu already Khaton best award lawba soidredana. Auta ko. Award lawba to ipa icha sakada bani ko. Hoi. Ewar kaina. Ho, chamino. Ai de hobira kanu ko. Mane yang kan ne yauning khale ise yengo. Theibiya. Noi khatun se drama yarimni haragane yengba chatlureba ko aduga tholakpa adum sudana halakpaga yawkhropani noi khatun se Hey, adudi numitu gendum da tusandana khong tekdana mi thorakpa yadana tawai wani adudi. ho aduna ro lambi da chumna laga konthong mapa yorakpada sek tuna changsannarakpada Ukhraponi. Angang sidi. Pabung chawren legi bro. Ibungo leite ne mari dukan chakhine. Dukan chali si kau buni. Pabung adu di hore namu laksarage. Yani. masi masune army oikibadegi natrang ama chatlabra kaino ma itau tawbani moi pabuwa angang je phajan birano waramani embroidery tamba chatpagi matam yokselagle Thoibe. Chalo loisan jarur. Au Khaton. Hey, fazil lagi yengan manati ne. Ma su khara haijarabadi ibomcha khoine cinema kumdana phaurise khara yawhal lu edan haigi to bani ne. ho aduna karamba drama gi dialogue no ekhoidine khajare penjare Ai ne ngang mo chi drama gi dialogue to uirbu ninga mane ne. Thoibe, ang tangay ko na. Noigi embroidery tambam do. Mi ano baga yaw bayari ba? Yaram gani?
ꯑꯗꯨ ꯇꯥꯔꯗꯤ ꯍꯌꯦꯡ ꯁꯦꯜ ꯅꯨꯡ ꯀꯌꯥ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩ ꯍꯌꯦꯡ ꯍꯪꯉꯒ ꯍꯥꯏꯔꯛꯑꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁ ꯑꯩꯗꯤ ꯂꯋꯥꯏꯗ ꯇꯨꯡꯂꯞ ꯁꯥꯠꯂꯨꯔꯦꯃꯤ ꯅꯪ ꯂꯋꯥꯏ ꯁꯥꯠꯄꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯈꯪꯈ꯭ꯔꯃꯤ ꯃꯗꯨ ꯎꯕꯗꯒꯤꯅꯤꯅꯦ ꯑꯩꯅ ꯏꯝꯕꯣꯏꯗꯔꯤꯒꯤ ꯃꯔꯝꯗꯒ ꯍꯪꯗꯅꯒ ꯇꯧꯔꯤꯗꯣ ꯇꯣꯝ ꯅꯣꯏꯒꯤꯗꯤ ꯅꯨꯄꯤ ꯀꯅꯥ ꯂꯩꯗꯅ ꯇꯝꯍꯟꯒꯦ ꯍꯥꯏꯅꯣ ꯑꯁ ꯅꯠꯇꯦꯗ ꯅꯨꯄꯤꯗ ꯍꯥꯏꯕ ꯉꯝꯗꯕ ꯅꯨꯄꯤ ꯃꯥꯟꯕꯁꯦ ꯃꯥ ꯇꯝꯍꯟꯒꯦ ꯇꯧꯕꯅꯤꯗ ꯑꯁ ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯟꯕ ꯀꯥꯏꯅ ꯑꯩ ꯍꯌꯦꯡ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯏꯅꯦ ꯅꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯤ ꯑꯩꯁꯨ ꯑꯝꯇ ꯌꯥꯍꯧꯒꯦꯗꯅ ꯍꯣꯏ ꯍꯣꯏ ꯑꯩꯁꯨꯅꯦ ꯅꯣꯡꯃꯇ ꯆꯠꯀꯦꯅ ꯈꯜꯂꯤꯅꯤ ꯊꯕꯛꯁꯤꯅꯅꯦ ꯍꯦꯛꯇ ꯁꯪꯗꯕ ꯏꯅꯦ ꯅꯣꯡꯃꯗꯤ ꯀꯥꯏꯊꯣꯛꯎ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯗꯣ ꯎꯅꯤꯡꯗ꯭ꯔꯣ ꯀꯔꯤꯒꯤ ꯎꯅꯤꯡꯗꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯅ ꯂꯩꯖꯔꯤꯕꯅꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯈꯣꯡꯂꯣꯏ ꯆꯥꯗ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛ ꯆꯠꯄ ꯉꯝꯗꯦ ꯏꯕꯦꯝꯃꯅ ꯆꯠꯁꯤ ꯍꯥꯏꯔꯗꯤꯅꯦ ꯅꯣꯡꯃꯅꯦ ꯆꯠꯂꯨꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯑꯩꯁꯨ ꯏꯝꯐꯥꯜꯗꯒꯤ ꯂꯪ ꯂꯧꯒꯗꯕ ꯂꯩꯌꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯧ ꯑꯧ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤ ꯑꯥꯔꯃꯤꯁꯤꯗꯤꯀꯣ ꯕꯣꯜꯒꯤ ꯑꯥꯔꯃꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯇꯥꯆꯧ ꯌꯨꯝ ꯆꯪꯈꯤꯔꯣꯏꯗ꯭ꯔꯣ ꯆꯪꯒꯗꯕꯅꯤ ꯆꯪꯗꯣꯏꯗꯤ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ ꯑꯁꯥꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯥ ꯇꯥꯖꯅꯍꯜ ꯑꯧ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯆꯪꯃꯤꯟꯅꯈ꯭ꯔꯒꯦ ꯍꯣꯏ 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 ꯐꯔꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯥꯎꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯈꯪꯗꯦꯍꯦ ꯅꯁꯥꯅ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯖꯔꯣ ꯂꯥꯛꯑꯦꯍꯦ ꯑꯁ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯦꯅꯦ ꯃꯔꯨꯞ ꯊꯦꯕꯅ ꯀꯩ ꯑꯣꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯅꯣꯛꯁꯥꯒ ꯑꯃꯨꯛ ꯑꯣꯛꯅꯔꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤꯍꯦ ꯑꯁ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯋꯥꯀꯥꯛ ꯌꯥꯗꯦ ꯃꯣꯅꯣꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯒ ꯁ꯭ꯇꯦꯔꯤꯑꯣ ꯆꯠꯂꯗ꯭ꯔꯥꯅ ꯈꯜꯂꯒ ꯍꯌꯦꯡ ꯂꯩꯔꯒꯦꯗꯧꯔꯒꯦ ꯍꯌꯦꯡ ꯉꯥꯏꯔꯤꯉꯩꯗ ꯃꯤꯅ ꯂꯧꯈꯠꯈꯤꯕ ꯍꯥꯟꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯍꯦ ꯅꯪ बेमा थोइबी टेलीफोन लाई मानेन है नंदोम चागा नंग तासौगदो इपान चटपने ना हाथु हाथु चटखिबदुदा फोन गसी लोइन हुंदोल मानेना बेमा फोन से अमुक पायो लाउन है हेलो ꯑꯩꯅꯦ ꯑꯩꯗꯤ ꯀꯅꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯈꯪꯗꯦ ꯅꯪꯅ ꯋꯥꯏ ꯇꯩꯕ ꯋꯥꯏ ꯁꯤꯠꯄꯗ ꯑꯗꯨꯝ ꯌꯦꯡꯖꯔꯤꯅꯦ ꯑꯩꯗꯤ ꯅꯪꯅ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯅꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯍꯣꯔꯦꯟ ꯇꯥꯆꯧ ꯂꯥꯛꯑꯒꯅꯦ ꯐꯣꯟꯗꯣ ꯇꯧꯕꯤꯔꯣ ꯀꯅꯥꯅꯣꯅꯦ ꯇꯧꯔꯛꯏꯁꯤꯕꯣ ꯍꯜꯂꯣ ꯊꯣꯏꯕꯤ ꯅꯪ ꯆꯥꯎꯔꯦꯟꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯅꯅꯥꯎꯔꯥ ꯑꯗꯥꯝ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯗ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯏꯃꯥ ꯄꯣꯛꯃꯤꯟꯅꯕꯅꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯊꯝꯃꯒꯦ ꯊꯣꯏꯕꯤ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣ ꯏꯝꯕꯣꯏꯗꯔꯤ ꯏꯝꯕꯣꯏꯗ꯭ꯔꯤꯗꯤ ꯃꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯄꯥꯎ ꯍꯪꯒꯦ ꯍꯥꯏꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯅꯣꯡꯃ ꯇꯣꯝꯕꯤꯁꯪꯅ ꯏꯝꯕꯣꯏꯗꯔꯤ ꯌꯥꯎꯕꯒꯤ ꯍꯪꯕꯗꯣ ꯑꯗꯨꯏ ꯃꯔꯣꯟꯗ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯏꯗꯤ ꯌꯥꯔꯕꯅꯦ ꯆꯠꯂꯒ ꯑꯗꯨꯝ ꯍꯪꯕ ꯌꯥꯔꯅꯤ ꯃꯁꯥ ꯌꯥꯎꯔꯒ ꯄꯥꯁꯄꯣꯔꯠ 2 ꯄꯨꯔꯒꯅꯦ ꯆꯦ ꯆꯥꯡꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯍꯥꯏ ꯅꯪ ꯐꯣꯟ ꯂꯥꯛꯏꯅꯦꯁꯦ ꯀꯅꯥꯏꯅꯣ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯅꯪ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯍꯥꯏꯁꯦ ꯁꯣꯝꯕꯨ ꯀꯅꯥꯅꯣ
ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕ ꯅꯨꯡꯇꯤꯒꯤ ꯗꯤꯁꯇꯔꯕ ꯇꯧꯕ ꯅꯨꯄꯥꯗꯨꯅꯤ Nang toisi kaino? Nangbu namaido adam ikai khangrido karigino? ꯑꯩꯗꯤ ꯅꯉꯣꯟꯗ ꯉꯥꯎꯃꯟꯗꯅ ꯅꯣꯏ ꯇꯥꯆꯧꯗ ꯐꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯣ Haide, madugisu mathau tade. Nangna silibase ai yumsida leitanaba natro. ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯗꯨꯗ ꯏꯀꯥꯏꯒꯤ ꯂꯥꯟꯒꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯌꯥꯔꯒꯗꯤ ꯊꯣꯏꯕꯤ ꯑꯃꯨꯛꯇ ꯎꯅꯁꯤ Ai yam sili, unaba sangoi. Matungdane amuk hanna phone tarakanu. Ai thame. Idomsa, aingonda nipa amana yamna toina phone tawre. Akhoi tasawgusu khangna mane. Akhoi tasawda haiki hai. Aidi tasawgi mangda ikaibana. Ikairu da ibema. Munna khangdo hobana pharabane. Halam mega. Ijat lauraga hundu mega. Yum pandingai dane. Munna thido hobana pharabane. Kanano kaino haibadu. Nang sunoi tasaw manakta jangaga angta hangudana. Ikai de idomsa. Tasaw, phone si leire. Ado, tasaw, aingonda nipa ama yamna toina phone tarakpado. Aidi masak khangde ko. Tasawga khangnai hai. Tasaw dasu kai kaino wa yam hai mane. Aidi tasaw mangda yam ikai jaibo. ꯑꯩꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯅꯪ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯎꯗꯅ ꯇꯨꯠꯇ ꯐꯣꯟ ꯌꯦꯟ ꯇꯧꯔꯤꯁꯤꯅ ꯆꯠꯂꯤꯔ ꯆꯠꯇ꯭ꯔꯤꯔ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗꯦꯋꯥꯅꯦ ꯆꯠꯂ ꯃꯥꯜꯂꯦ ꯇꯥꯆꯧꯔꯦꯟ ꯅꯍꯥꯟꯒꯤ ꯀꯣꯕꯤꯇꯤꯟ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯂꯧꯒꯦꯅ ꯑꯩꯅ ꯍꯥꯏꯅꯔꯝꯕꯗꯣ ꯃꯗꯨ ꯑꯩ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯁ ꯈꯣꯡ ꯍꯥꯝꯗꯔꯤꯃꯦꯃꯤ ꯀꯗꯥꯏ ꯑꯣꯇꯨꯅꯣ O3 O4 O5 O6 ꯂꯣꯏꯅꯅ ꯑꯉꯥꯡꯒꯤ ꯍꯒꯤꯁ ꯐꯥꯎꯕ ꯃꯦꯜꯂ ꯈꯥꯡꯉꯤꯃꯦ ꯈꯛꯄ ꯂꯩꯇꯦ ꯍꯛꯊꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯇꯥꯆꯧꯔꯦꯟ ꯊꯝꯃꯦ ꯀꯩꯅꯣ ꯅꯪ ꯉꯥꯏꯗꯨꯕꯣ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯎꯅꯗꯣꯏꯅꯣ ꯃꯥꯏ ꯐ꯭ꯔꯦꯟ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯁ ꯉꯥꯟꯕ ꯊꯣꯏꯕꯤꯗꯣ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯕꯤꯍꯣꯏꯒꯤ ꯏꯝꯕꯣꯏꯗꯔꯤ ꯇꯝꯐꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯔꯁꯤꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯀꯥꯏꯖꯩꯗ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯆꯣꯞꯇꯅꯕ ꯁꯤ ꯀꯩꯗꯧꯕꯩ ꯆꯣꯞꯇꯣꯏꯕ ꯅꯁꯔ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯑꯩꯗꯧꯅ ꯑꯗꯨꯝ ꯐꯖꯩ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯅꯒ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤꯗꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯜꯅꯦ ꯃꯉꯣꯟꯗ ꯁꯥꯠꯂꯤꯁꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯅꯣꯏꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤ ꯑꯁ ꯁꯥꯟꯅꯕ ꯅꯠꯇꯦꯃꯤ ꯃꯥꯅ ꯌꯦꯡꯉꯝꯗ꯭ꯔꯤꯗꯣ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃ ꯌꯥꯎꯔꯤꯃꯤ ꯈꯪꯉꯕ ꯑꯗꯣ ꯌꯥꯔꯕꯅꯦꯕ ꯃꯥꯏ ꯐ꯭ꯔꯦꯟ ꯆꯨꯝꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯛꯁꯦꯅ ꯅꯪꯗꯤ ꯁꯨꯡꯅꯣꯛꯁꯨ ꯅꯣꯛꯇꯦ ꯄ꯭ꯔꯣꯃꯤꯁ ꯕꯤꯅꯥ ꯇꯣꯝꯕꯤ ꯃꯣꯔꯣꯛ ꯁꯥꯔꯁꯤꯒꯦ ꯍꯌꯦꯡꯅꯦ ꯁꯣꯏ ꯍꯥꯏꯔꯗꯕꯅꯤ ꯊꯣꯏꯕꯤ ꯇꯦꯂꯤꯐꯣꯟ ꯂꯥꯛꯏ ꯃꯥꯅꯦꯅ ꯍꯦ ꯑꯃꯨꯛꯇ ꯄꯥꯏꯔꯣ ꯂꯥꯎꯅꯦ ꯅꯟꯗꯣꯝꯆꯥꯒ ꯅꯪ ꯇꯥꯆꯧꯒꯗꯨ ꯃꯔꯨꯞꯀꯤ ꯁꯦꯟ ꯍꯨꯟꯅꯦꯅ ꯍꯥꯊꯨ ꯆꯠꯈꯤꯕꯗꯨꯗ ꯐꯣꯟꯒꯁꯤ ꯂꯣꯏꯅ ꯀꯥꯎꯔꯝꯂ ꯃꯥꯅꯦꯅꯦ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯍꯦ ꯑꯃꯨꯛꯇ ꯄꯥꯏꯔꯣ ꯂꯥꯎꯅꯦ Kanai oijanone? Hello? ꯊꯣꯏꯕꯤ ꯑꯩꯅꯦ ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯤ Tholakpa tale, thamage. ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯣꯔꯦ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯥ ꯑꯃꯇꯪ ꯊꯛꯃꯤꯟꯅꯁꯦ ꯇꯧꯕꯅꯦ Ai tholakpa yaroye. Idom sa khoi tasaw khoina uraga phattana khankini. ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯅꯪ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯎꯗꯅ Ai mawong yenke. ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯪ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤ ꯊꯝꯃꯒꯦ
ꯍꯜꯂꯣ ꯊꯣꯏꯕꯤꯒꯤ ꯃꯌꯥꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯝꯇ ꯄꯥꯏꯍꯟꯕꯤꯌꯨꯕ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯄꯥꯏꯍꯟꯖꯔꯛꯀꯦ ꯊꯣꯏꯕꯤ ꯁꯤ ꯅꯣꯏ ꯏꯝꯕꯣꯏꯗꯔꯤ ꯇꯝꯃꯤꯟꯅꯕꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯣꯟ ꯂꯥꯛꯏꯁꯦ ꯍꯜꯂꯣ ꯊꯣꯏꯕꯤ ꯑꯩꯗꯤ ꯏꯝꯕꯣꯏꯗꯔꯤ ꯃꯃꯥꯡꯗ ꯀꯨꯏꯔꯦ ꯉꯥꯏꯕ ꯌꯥꯝ ꯇꯨꯝꯊꯣꯛꯑꯣ ꯌꯥꯔꯣꯏꯌꯦ ꯉꯔꯥꯡ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯑꯩꯗꯤ ꯀꯨꯏꯔꯦ ꯉꯥꯏꯕ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯁꯠ ꯆꯪꯈ꯭ꯔꯣ ꯑꯁ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯇꯥꯖꯅꯍꯜꯁꯦ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯇꯥꯆꯧꯗ ꯇꯝꯃꯗꯤ ꯑꯁ ꯊꯣꯏꯕꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯩꯅꯥꯈꯣꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ